Ngara numida wairam phone kiba kanglaipa ki mairagi pau se digi maru eba pau khara khanga chatraka miyam da khudo tamjake jogam tu de da masakhang da bosing na attack tawramba adu Manipur Hills Journalists Union na condemn tawrakle haukiba numit nini asida Churachandpur district ta thokiba thawdo wathok ta district asida phongba pau se jogam tu de bu masakhang da bosing na ama ata tho alamba bu Manipur Hills Journalists Union MIJU na condemn tawrakle ngarang Manipur Hills Journalists Union MIJU na thadorapa cherol amagi matung inna lengang na thawdo adu toram liba miyoi singi mathagda thabak lokhatpiyo jogam tu de amadi Churachandpur district ki paugi lamda thabak toriba paumi singi damak Manipur Hills Journalists Union na leple irangi thawdo wathok thokpada journalist singda tainaba asi yamna ludaba thawongni miyamgi seba tawguna ahing nungthil kaidana I paugi damak chenjariba singbu matungda apanba amadi ayepa pibiganu lodina Manipur de irang thokliba asida yauriba furup singna su irang asi toktuna santi leiba lamdam ama oina ba hotna minarase santi gi lambida Manipur Hills Journalists Union na matam pumada saruk yagani haide ama bo oiro thawdo wathok thokpada journalist singda media house da hawker amadi reporter singna mathau tawringa da ayepa pibiganu Freedom of Press amadi media gi lamda thabak tawriba singbu ngakpi sembiyo mateng pangbiyo haina Manipur Hills Journalists Union na appeal tawrakle makha tarak poina editorial gi pawda miyamda khudo tamjige Manipur da thokliba lal asi loisinaba lawpham thokpa thodang aikoi puna lawminaba tai Manipur da thokliba chahi ani sujilaknaba lal asi loisinaba barat lengang na lawpham thokpa thodang adu lawduna hawju phawba leire Manipur da BJP lengak leiringai matamda su lengang na lawpham thokpa thodang adu lawba ngamdana leithoki adunam irang asi sangtharakpagi achoba maram ama oiduna Manipur miyam asi open jail amada phajinduna thambaga chap manare chingtam animakta leiriba praja miyam na maningtamna chathok chachin tawba ngamdana leiraba fawbada barat engangna maningtamna chathok chachin tawnaba lakwapam thokpa thabak laukhatana leiriba asi yamna lale maram aduna Manipur da leiriba kanglu phuruk pudimakna amata oina punsinuna apunba mifam pangthoktuna lal asi losinaba thodang lominaba chumgani thodang asi lawnaba all political party gi oiba mifam pangthoktuna kari karamba thodang lawgadage haibadu amata oina khanaduna warip lawraba matungda thaba oina pangthoknaba hotnaba chumgani aduga Manipur da leiriba civil society organization singnasu amata oina punsinduna Manipur da thokliba lal asi loisinaba apunba mifam pangthoktuna warep kaya amata oina lawduna lal asi loisinaba hotnafam thoi hauju phawagi oina civil society singi luchingba kaya na makhoi gi aningba apama kaya media gi khutangda matam gi oina phongdorakpa natana civil society miyam punama amata oina punchilaga lawpham thokpa thodang adu lawnaba hotnadriba asi karigino haiba wahang amalakle wahang asigi pakhum pinaba su civil society organization singi luchingba singna honafam thoi haina khalle khwaidigi nungaitribadi lal asi khara nemtharakle haina khallabasu tampakta leiba maitei macha singna singi lamda changchiluba matamda phajin punsinbagi thong chatharapagum tawriba asine maduna oiriba phibam asida Manipur da leiriba kanglu phurup singi luchingba singtholaktuna ama toina punchillaga lal asi lochina balawpam thokpa thodang adu lawnaba honafam thoi ngasi phawa lal asi lochina bagi matangda Bharat ki Prime Minister Narendra Modi na karigumba wahi ama phawba kangthokna leiriba asi Manipur miyam asi karisu leitana khalli haiba takpane Manipur asi Bharat ki mapung phaba state ama oiribane Manipur da lal thoktuna sahi aniro Manipur miyam gi awabagi ipakta taduna leire haiba khangna Bharat ki citizen ama natabagum Manipur miyam bu laknaduna thamba haibase Bharat lengangna Manipur da akhaba mi yingi haibadu takpane haibada laloidra haina khalle aikhoigi miyamgi mihut oiriba MLA singna lal asi loisinaba hotnabada amata oina punsinduna apunbagi thawna pangal adu sagatuna ngasi phawba Bharat lengakta taksimba ngamdriba si karigino hauju oiriba phibam asida Manipur miyam asum leiba tarabade tunggi mirolda achoba chaitheng ama phangduna taibang mi oina masagi maramdamda nungaiba punsi marel amada hinghauba ngamloi haibase ngasi gi lengagroising amadi marebak ningbani haiduna leiriba singna khangpham thokpane Marebak Manipur nungsi hairaga marebak ta leiriba miyambu nungsibada yaudabra haiba wahang amasu haujik laglabani maduna marebak nungsibani haiduna leiriba singna
ꯃꯔꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯔꯩꯕꯥꯛ ꯀꯟꯅꯕ ꯍꯣꯠꯅꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯟꯕ ꯊꯧꯑꯣꯡꯅꯤ꯫ ꯃꯃꯤꯡꯗꯒꯤ ꯑꯣꯏꯅ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯁꯥꯕꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯍꯧꯖꯤꯛ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯨꯐꯝ ꯅꯣꯡꯐꯝ ꯈꯪꯗꯕ, ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯃꯇꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯣꯏꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯅꯣꯡꯃꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯕꯗ ꯑꯋꯥꯕ ꯑꯣꯏꯔꯛꯂꯦ꯫ ꯃꯗꯨꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯀꯥꯡꯁꯤ ꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯌꯥꯝꯅ ꯅꯛꯅ ꯂꯩꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ, ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯆꯨꯝꯒꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀ꯭ꯔꯣꯔ 14.322 ꯀꯥꯏꯊꯣꯛꯇꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯖꯤꯔꯤꯕꯥꯝ ꯇꯨ ꯏꯝꯐꯥꯜ ꯔꯦꯜꯋꯦ ꯄ꯭ꯔꯣꯖꯦꯛꯀꯤ ꯊꯕꯛ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯅꯣꯔꯊ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯜꯋꯦꯒꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯔꯇꯟ ꯀꯨꯃꯥꯔ ꯁ꯭ꯔꯤꯕꯥꯁꯕꯅ ꯂꯨꯆꯤꯡꯕ ꯑꯃꯅ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯈꯣꯡꯁꯥꯟ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 14.322 ꯀꯥꯏꯊꯣꯛꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯖꯤꯔꯤꯕꯥꯝ ꯇꯨ ꯏꯝꯐꯥꯜ ꯔꯦꯜꯋꯦ ꯄ꯭ꯔꯣꯖꯦꯛꯀꯤ ꯊꯕꯛꯁꯤꯡꯁꯨ ꯉꯔꯥꯡ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯔꯇꯟ ꯀꯨꯃꯥꯔ ꯁ꯭ꯔꯤꯕꯥꯁꯕꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯖꯤꯔꯤꯕꯥꯝ ꯇꯨ ꯏꯝꯐꯥꯜ ꯔꯦꯜꯋꯦ ꯄ꯭ꯔꯣꯖꯦꯛꯀꯤ ꯑꯣꯏꯅ ꯁꯦꯝꯒꯠꯂꯤꯕ ꯇꯅꯦꯜ, ꯊꯣꯡ ꯑꯃꯗꯤ ꯔꯦꯜꯋꯦ ꯂꯥꯏꯟꯁꯤꯡ ꯌꯦꯡꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯖꯤꯔꯤꯕꯥꯝ ꯈꯣꯡꯁꯥꯟꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯥꯐꯁꯤꯡꯒꯁꯨ ꯎꯅꯗꯨꯅ ꯋꯥ ꯇꯥꯟꯅꯈꯤ ꯍꯥꯏꯔꯦ꯫ ꯀꯤꯂꯣꯃꯤꯇꯔ 111 ꯁꯥꯡꯂꯤꯕ ꯖꯤꯔꯤꯕꯥꯝ ꯏꯝꯐꯥꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 55.36 ꯁꯥꯡꯕ ꯖꯤꯔꯤꯕꯥꯝ ꯈꯣꯡꯁꯥꯟꯒꯤ ꯔꯦꯜꯒꯤ ꯂꯝꯕꯤꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯀꯨꯝꯖꯥ 2022ꯗꯒꯤ ꯀꯃꯤꯁꯟ ꯇꯧꯈꯤꯕꯅꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯑꯅꯧꯕ ꯏꯁꯇꯤꯃꯦꯠ ꯀꯣꯠ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 22.274 ꯈꯥꯛꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯀꯨꯝꯖꯥ 2023ꯒꯤ ꯃꯥꯔꯆ 31 ꯐꯥꯎꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 14423 ꯀꯥꯏꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔ 2024-25ꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 1200ꯁꯨ ꯑꯦꯂꯣꯀꯦꯁꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯥꯒꯥꯏꯡꯗ ꯈꯨꯠ ꯊꯣꯛꯅꯕꯗ ꯄꯤꯗꯤꯑꯦꯐꯅ ꯍꯨꯟꯇꯥꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯍꯥꯠꯈ꯭ꯔꯦ, 30 ꯍꯦꯟꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯥꯒꯥꯏꯡ ꯔꯤꯖꯟꯗ ꯂꯩꯕ ꯀꯥꯊꯥ ꯇꯥꯎꯟꯁꯤꯞꯀꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯍꯧꯈꯤꯕ ꯆꯌꯣꯜ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁ (PDFꯀ) ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯕꯗ PDFꯅ ꯍꯨꯟꯇꯥꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯍꯥꯠꯄ ꯉꯝꯈ꯭ꯔꯦ ꯑꯃꯁꯨꯡ ꯂꯥꯟꯃꯤ 30 ꯍꯦꯟꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯨꯠ ꯊꯣꯛꯅꯔꯛꯈꯤꯕ ꯑꯗꯨ ꯀꯥꯊꯥꯒꯤ ꯂꯥꯏꯠ ꯏꯟꯐꯦꯟꯇ꯭ꯔꯤ ꯕꯠꯇꯥꯂꯤꯌꯟꯗꯒꯤ ꯍꯨꯟꯇꯥꯒꯤ ꯂꯥꯟꯃꯤ 200ꯔꯣꯝꯅ ꯔꯦꯖꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯕ ꯇꯥꯎꯟꯁꯤꯞ ꯑꯁꯤꯒꯤ ꯁꯔꯨꯛꯇ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫